JIRIBAM da LEIBA JIRI College ki Oja Tara Rom College asida LAKTABADAGI tha asigi tara manga PHAOBAGI manungda join TOUNABA KHANGHANKHRABASU ngasi PHAOBA LAKLAMDABA THENGNARE MATHOU MASAK KHANGDABA Oja sing asigi mathakta Education U gi Director Amadi Mari Leinaba Authority na Mityeng Changbiyu HAINA JIRIBAM COCOMI Students Front ki Media Coordinator K SOMORJIT na appeal TOURAKLI ngarang paumi singa unaba amada mahakna wafam asi fongdokladuna hai tha asigi marida JIRIBAM COCOMI Students Front na JIRI College da yengsin khongjat ama chatlubada oja kaya college asida LAKLAMDABA THENGNABADAGI oja sing aduda telephone tawduna tha asigi taramanga PHAOBAGI manungda college asida join tawbinaba haijakhrabasu ngarang amuk hanna yengsinba chatlubada oja sing adu LAKLAMDABA thengnarakibani maram aduna mathau masak khangdaba oja sing asigi mathakta Mari Leinaba Authority na action lokhatpiyu amadi JIRIBAM gi amata ngairaba college asi kanbada mateng pangbiyu hainasu mahakna makhatana phongdokhe Seliba asigi tang marida JIRIBAM COCOMI Student Front JIRIBAM gi amata ngairaba JIRI College da jensin khongchanama saluba matamda JIRI College asigi oja kaya watna lerba thengnarakpadagi watna lerba thengnarakpadagi haibo oja sing aduda personal call tawduna tang tara manga PHAOBAGI manungda school college sinda lakbiduna join tawbinaba haijarbasu ngasi January tang 13 da amuk JIRI College saluba matamda haiba Oja Tara asi LAKLAMDABA THENGNARE Director of Education U Amadi Mari Leinaba Authority Singna akan Mityeng Changbiyu na sotharaba JIRIBAM da matangairaba college asibu thogat hanbiu amadi mathau masak khangjiba oja sing asibu khudakta action lobbiu haina COCOMI Student Front gi maigi diki